Lakhipur Online Putok Saba Mars ki tang tarahumdoi Irai Numit ki Khomjinba Pao tabirase. Ahan bada maroi Pao. Prime Minister Narendra Modi numidini ki khongset tangasi Assam da lakadori. Hayeng silter da laktuna project ahumgi urep uyung tamgani masung amana sangagani. AICC gi nupi singi convention da Assam gi mitei nupi ani sarujatuna maroi wapam ahum thangat kre. Assam gi Mukhyamantri na candidate lising manga chatret ke yangkai marida appointment letter yentokre lising ani ga kuntaru lising ani ga kuntramathoi phawbada thabak lak ani pinana bagi pandam thamle. JNB Pelapul gi class 9 gi mahiroi ama hostel gi bathroom da sina phangkre ragging da sibani haina imung manung na chingnari. Lok Sabha ki speaker Om Birla lokthok namba motion mai pak khidre amasung Israel amasung Iran gi marakta lan tapthaba leitre henadum hengalakli thau puthokpagi matangda Iran gi anuba supreme leader na cheksinwa pikre. Hauzik mapungoi papau tabirase. Prime Minister Narendra Modi numinini ki oiba khongset ngasi Assam da thunglaragani. Khongset asida mahatna chaurakna lupa crore lising kuntra tret makhairongi tongan ba chakot thorangi project sing sangagani amasung urep uyungsu tamgani. Sri Modi ngasi Kokrajhar da pangthokpa miyam gi oiba mipam amada saruk jagani. Prime Minister ki khongset asigi tamak Kokrajhar da Bodofa Nagar gi Greenfield da thorang punnamak loisinkhre. Matungda Guwahati da tongan ba thoram sing da mahak saruk jagani. Prime Minister ki khongset asigi matang da Chief Minister Dr. Himanta Biswa Sarma na pami sing da khangan khre. Khongset asigi saruk ama oina Prime Minister na hayeng Mars ki taramari da silchar da lakadori. Khongset asida Sri Modi na lupa crore lising kunmari ka changma ga sugna mangarong gi chakot thorangi project ahum gi urebu yung tamgani amasung amana sangagani. Silchar gi Ramnagar bypass ki manakta leiba Ambikapur da pangthok doriba PM gi thoram asigi tamak administration ki magi dagi cheksel thorang lokot khre. Thoram asida Sri Modi na 5 gram dagi Parapani phawbagi express highway project ki urebu yung tamgani. Lambi asi saba loiraba matungdadi Silchar dagi Guwahati phawba pung mari makhairong ki manungda chathok sesin tawpa ngamlagani. Masigi mathakta Silchar shahar gi traffic ki awaba kokannaba capital point dagi Rangir Khari phawbagi kilometer ahum makhairom sangadaba flyover sanabagi urebu yung sitamlamgani. At 11 o'clock, he will be in Silchar, basically at 10:30, and he will lay the foundation stone of Silchar Guwahati Express Highway, which will be constructed at a cost of 22,000 crores. There are some more projects which he will dedicate to the nations. Home Minister. Honorable Prime Minister will come to Assam with a two-day visit. Two-day programs. First, he will arrive in Kokrajhar and he will dedicate various projects to the nation from Kokrajhar. Haukiba Mars ki tang mapan ningthaukabi numita New Delhi ki Indira Bhavan da All India Congress Committee AICC na sinba Women Empowerment Convention amada Assam ki Kasar dagi meitei nupi ani saruk jakre. National thakta pangthokpa mifam asida Kasar Chingnong Laikai dagi APCC ki OBC Department ki Secretary Chandam Ongbi PH Khambiton Singha amasung Kasar Dolu Kalinagar dagi GCC Kasar ki OBC Department ki Chairperson Ngangbam Moirangli Singani. Mifam asida saruk jakiba mihut sing asina thagat kiba wafam sing adudi Imphal Jiribam lambi oiriba National Highway number 33 atupa matamda hanagum hangdok namba sinba Assam da leiriba Manipuri singidamak Manipuri Autonomous Council ama pibiba lakliba Assam Assembly mikhalda meitei candidate ama mai pakhananaba honaba asini panba yai khongthang asina kendra amasung rajya sarkar gi pungning chingsin mangamlabadi Assam da leiriba Manipuri singi rajniti amasung senbitlon gi pibamda achoba ahongba ma purak pangamlagani haina thajaba thamnari. The AICC na pangthokpa akoigi Women's Empowerment Convention asida aikoina thangalamba point ahum khati ahanbada point amada National Highway 37 Imphal Jiribam lambi hangdokpiba ani subada Assam da leiriba Manipuri Autonomous Council pibiba ahum subada akoina handak pangthokliba Assam gi Assembly asida maitei yama ka namba simbiba
ahum subada akoi Priyanka Gandhi amju Rahul Gandhi ama loina na akoi gi leiba akoi Assam gi Gaurav Gogoi bi su akoi thagat pa phongdok chari Khangan jaba ma chahi khudingi pangthoktuna lakliba matik mayai leiraba ibudau thongnang kasar Lakhipur khoman gi laithong hangduna Manipur gi amaiba bising yauna irat thoniduna chatliba Mars tha sigi tangkun sajibugi nini panba irai numita penaya kaiduna nongmagi oibe thorom pangthokadori haiba numita sida khwai miyamna ibudau ibendo anigi khoya khada ngamjaba heilai mairana chingba katminatuna imung manung sagaina tei amadi khunaya sigi yai phathongni minasi haina ibudau thongnang thogolukki maigedagi nolukna ningsinglakli Assam lengakna thabak lakama pibagi thaurangi sarukama oina Assam gi Mukhyamentry Dr. Himanta Biswa Sarma ngarang amuk anna candidate lising manga chatret ke yang khimari da appointment letter khusinakre Guwahati gi Khanapara da leba veterinary college sanabung da pangthok pa tharom amada rajya sigi merit ta yumpham oiba recruitment ki thorang asi makha chathaki hojik phawbagi oina candidate lak amaga lising humpumari da thabak pikre haina palladuna lising aniga kuntaruk tagi lising aniga kuntramathoi phawbagi manungda rajya sida thabak lak ani apung phana piragani haina CM na phongdokhi thoramda education amasung energy sector da candidate lising manga chatret ke yang khaimari da appointment letter yenthokhi thoramasida Dr. Himanta Biswa Sarma na Panchayat amasung Rural Development Department ki administrative thabak thorom sing asi laithokhanba amasung digital ohenbagi pandamda akhanaba portal taret khaksu hawdokhi Kasar gi Pelapul da leba JNV gi class 9 gi bahiroi ama hostel gi bathroom da Mars ki tang taramathoi jumsa kaisa nimit ki ayukta sina pangkhre ma ki mung manung gi miyoi singnadi thodokasi ragging yaurang mani haina chingnari silchar chengkuri gi bahiroi asi yumdagi suti loiraba matung haukiba Mars ki tang nipan nongmaijingda hostel da hankibani hairi leikidaba mahiroi adu Anupam Das ki machanupa Arindam Das kawi mahak thataruki mamangda lateral entry selection test ki kuthangda school asida changkibani hairi Arindam gi bayambanadi mahaki manaunupa adu asumna masana sijagani haiba thajaba ngamde ragging yaurang badra haina chingnai hairi police na hakjang adu postmortem gi damak Silchar Medical College Hospital da pukre hiramasigi matangda thijin bahukre JNV gumba maming leraba residential school singda mahiroi singda asigumba thodok thokpa si jamnamak laibak thiningai ni thodok asida achumba amasung khanglop naidaba mongda thijin humjinduna mara leiba singda kanba charak piba mathau tai masigi mathakta mahiroi singi mental health amasung ngak senana bagi damak sarkar amasung school administration na cheksil thorang lokhotpa haibasi tangai phataba mani Lok Sabha gi Speaker Om Birla bu mahaki phamdagi lauthoknabagi pukhalaki resolution adu mai pakhidabagi nongma matung ngarang Speaker na House asi kanglongi matung ina chathabani amasung member abatana makoina pamba matamda hektamak apamba hiramda wangang bagi akhanaba kudong saba leite haina mahakna phongdokre Speaker gi phamasi miyoi amakhakinate masi House asi gi kaikumnabagi kudamamani haina Birla na makhatana phongdokhi amasung mahaki mathakta thajaba thambagi damak member sing mu thagat phongdokhi amasung mahaki maigeida amade mahaki mayokta wangang ki bapungnamak kwasu mahangna thagatki panbayai February gi tang tarada opposition na mahaki mathakta no confidence motion pisin ki bagi matungda ngarang mahak house chathahanabagi ahanba oina lakpani MP kharagi mic off tawi habagi wafam asigi matangta Om Birla na mic on toba natraga off tawnabagi switch mahaki makuta leite wangang nabagi ayaba piraba member adugi mic adutamak on tobani hana phangna sengdokhi thodokasina democracy da kanglon ngangna chatpa masung parliament ki discipline yamnamak maru oi haiba du takle haibiyai US amasung Israel na Iran gi mayukta chathariba lanasi nasiga thana nimit 12 ni surakle landi hena kansilakte Iran na Israel gi mafum kayada pokhai halakpagi paukhumoina Israel gi lanmisingna Tehran amasung Lebanon gi Beirut telaiba Hezbollah gi mafam singda chawna landakre Jerusalem dasu lepalaitana siren khongki hairi
Iran gi anoba Supreme Leader Ayatollah Mojtaba Khomeini na Malem gi khwaidagi maruoiba thau puthok pusin tawriba lambi oiriba Strait of Hormuz asi makatana thingzinba amasung US amasung Israel na amangata thogan kibagi damak khotipuron pinanaba khangan khre Iran na True Promise for Hainamingthonba anoba operation amagi makada Tel Aviv amasung US ki military base singdalanda khre masina maram oiraga Malem gi kaithilda thaugi mamal atia khenna wang khre amaramda US President Donald Trump na US force na Strait of Hormuz da leiba Iran gi mine pumbagi thabak toba jahaz tarataruk thugai khre hairi ngasi phawbada lana sida Iran da awang bathak ki makok thongba luchingba sing yauna mioi lising amaga chahum dagi hena leikidre amasung Lebanon amasung Israel da su amanga ta kaya marum thokre khangan jaba ma Barak Tampak ta ahanba oina hotel management ta bachelor program haure course asina isana isabu thabak pijaba ngamhanbata natana maming leiraba hotel singda thabak tawbagi khudong chaba leigani 12 pass araba mioi singna course asi tamba yagani hotel la thabak tawriba singna su on job training oina Vivo hotel management degree program asi tamba yagani UGC na sakhanglaba Lingias Bidapit University na mai paklaba singda certificate pigani certificate asina sarkar gi thabak loinana MBOK tamthabagi Bharat pumbada valid oigani chahi asigi January session admission authorized study center oiriba Elite Institute of Hotel Management Rani Bosti Ambikapoti opposite Ramanus College Silchar da mingchanba hore institute asigi mahiroi singda Silchar gi maming leraba Hotel Sagarika Regency da practical training pigani akupa marul gi damak mobile number 8822890441 number asida pau phobi namba hairi Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maroiba paw amukhanna Prime Minister Narendra Modi numidini gi khongset ngasi Assam da lakadori Hayeng Silchar da laktuna project ahumgi urep uyung tamgani masung amana sangagani AICC gi nupi singi convention da Assam gi mitei nupi ani sarujatuna maroiba wapam ahum thangat khre Assam gi Mukhyamantri na candidate lising manga chatet ke yangkhai marida appointment letter yentok khre lising ani ga kuntaru lising ani ga kunthra mathoi phawbada thabak lak ani pinana bagi pandam thamle JNB Poilapul gi class 9 gi mahiroi ama hostel gi bathroom da sina phangkhre ragging da sibani haina imung manung na chingnari Lok Sabha ki speaker Om Birla lokthok namba motion mai pak khidre amasung Israel amasung Iran gi marakta lan tapthaba leitre henadum hengalakli thau puthok pagi matang da Iran gi anoba supreme leader na cheksinwa pikre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare